ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯅꯪꯕ ꯏꯃꯨꯡ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯥꯎꯕ ꯃꯁꯦꯅ ꯁꯦꯜ ꯄꯥꯏꯕ ꯃꯤꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯤꯉꯩ ꯄꯤꯛꯂꯤꯕ ꯃꯆꯟꯅꯨꯄꯤ ꯆꯅꯨ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯃꯅꯥꯎꯅꯨꯄꯥ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯅꯨ ꯑꯃꯗꯤ ꯊꯣꯏꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯥꯎꯕꯗꯤ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯕ ꯑꯣꯏꯕꯅ ꯃꯁꯤꯒꯤ ꯑꯋꯥꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯅꯨ ꯃꯕꯨꯡꯗ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯏ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ꯫ ꯇꯥꯆꯧ ꯏꯆꯦ ꯂꯥꯛꯇꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯗꯣꯔꯦꯕ꯫ ꯉꯔꯥꯡꯁꯨ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯗꯕꯒꯤ ꯑꯩꯒꯤ ꯄꯨꯛꯁꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯇꯥꯆꯧ꯫ ꯅꯥꯎꯕ ꯃꯆꯟꯅꯨꯄꯤ ꯆꯅꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯆꯅꯨ ꯏꯆꯦ ꯁꯣꯏꯗ ꯂꯥꯛꯑꯅꯤꯕ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯦꯗꯣ ꯆꯦꯡ ꯃꯌꯥꯝ ꯄꯨꯔꯒ ꯁꯣꯏꯗꯅ ꯍꯜꯂꯛꯑꯅꯤ ꯁꯦꯜ ꯄꯥꯏꯕꯤ ꯏꯃꯨꯡꯗꯒꯤ꯫ ꯇꯜꯂꯤ ꯇꯥꯆꯧ ꯅꯪꯒꯤꯗꯣ ꯍꯥꯏꯖꯟꯅꯩꯅꯤ ꯑꯩ ꯈꯪꯉꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯥꯆꯧꯅ ꯏꯆꯦ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯏꯆꯦꯗꯤ ꯁꯨ ꯂꯥꯛꯇꯅ꯫ ꯆꯅꯨ ꯍꯟꯗꯛꯇꯤ ꯏꯆꯦꯗꯣ ꯁꯣꯏꯗꯅ ꯂꯥꯛꯑꯅꯦꯕ꯫ ꯁꯤ ꯊꯣꯏꯕ ꯆꯦꯡꯉꯝꯃꯨꯀꯣ ꯇꯥꯆꯧ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯊꯣꯛꯂꯒ ꯌꯦꯡꯉꯨꯒꯦꯀꯣ ꯏꯆꯦ ꯍꯜꯂꯛꯕ꯭ꯔꯥ ꯍꯥꯏꯗꯅ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯅꯥꯎꯕ ꯃꯁꯤ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯀꯣꯟꯊꯣꯡ ꯇꯝꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯥꯎꯕꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯣꯏꯕꯁꯨ ꯇꯨꯝ ꯍꯧꯒꯠꯂꯛꯂꯗꯨꯅ ꯀꯞ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯥꯛ ꯂꯥꯝꯃꯦ ꯏꯆꯦ ꯆꯥꯛ ꯂꯥꯝꯃꯦ꯫ ꯆꯅꯨꯁꯨ ꯆꯥꯛꯀ ꯂꯥꯝꯕꯒ ꯉꯁꯥꯏꯗꯒꯤ ꯂꯩꯔꯝꯕꯗꯨꯗ ꯃꯧꯄꯥ ꯅꯨꯄꯥꯅ ꯏꯁꯤꯁꯤꯒꯩ ꯇꯨꯝꯂꯨꯔꯒ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯊꯣꯛꯂꯨꯔꯒ ꯍꯧꯒꯠꯂꯛꯂꯒ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄꯗꯨꯗ ꯀꯞꯉꯥꯡ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯑꯩꯁꯨꯅꯦ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯂꯥꯝꯃꯒ ꯂꯩꯔꯝꯃꯤꯅꯤ ꯈꯪꯉꯕ꯫ ꯅꯪꯅ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯊꯣꯛꯑꯒ ꯍꯧꯖꯤꯛꯇ ꯆꯥꯛ ꯂꯥꯝꯃꯅꯤ ꯅꯤꯡꯉꯥꯏ ꯇꯧꯔꯛꯀꯅꯨ ꯐꯨꯔꯛꯀꯅꯤ ꯑꯩꯅ꯫ ꯊꯣꯏꯕ ꯇꯥꯗꯦ ꯃꯁꯦꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯁꯤꯟꯗꯨꯅ꯫ ꯆꯅꯨ ꯃꯥꯅ ꯊꯦꯝꯕ ꯌꯥꯔꯛꯇꯕꯗꯨꯗ ꯆꯥꯛꯀ ꯂꯥꯝꯕꯒ ꯗꯝ ꯍꯦꯛꯇ ꯐꯨꯊꯔꯛꯏ ꯃꯧꯄꯥ ꯅꯨꯄꯥ ꯊꯣꯏꯕꯕꯨ꯫ ꯌꯥꯝ ꯀꯞꯅꯤꯡꯉꯗꯤ ꯀꯞꯄꯨꯅ ꯌꯥꯝ ꯀꯞꯅꯤꯡꯉꯗꯤ ꯑꯩꯅ ꯀꯞꯀꯅꯨ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪ ꯀꯞꯄꯨ ꯅꯪ ꯃꯤꯅ ꯀꯞꯄꯣ꯫ ꯑꯉꯥꯡꯒꯤ ꯍꯧꯅꯕꯤ ꯊꯣꯏꯕ ꯃꯁꯦ ꯆꯅꯨꯅ ꯐꯨꯔꯛꯄꯗꯨꯗ ꯂꯩꯃꯥꯏꯗꯒꯤ ꯐꯝꯊꯗꯨꯅ ꯃꯈꯣꯡ ꯁꯨꯔꯨ ꯅꯩꯔꯗꯨꯅ ꯀꯟꯅ ꯀꯞꯈꯠꯂꯛꯏ꯫ ꯆꯥꯛ ꯂꯥꯝꯃꯦ ꯏꯆꯦ ꯆꯥꯛ ꯂꯥꯝꯃꯦ ꯆꯅꯨ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯨꯖꯤꯜꯂꯤ ꯃꯧꯄꯥ ꯅꯨꯄꯥ ꯊꯣꯏꯕꯕꯨ ꯐꯨꯅ ꯃꯆꯤꯟ ꯃꯆꯥꯗꯨꯗꯁꯨ ꯁꯣꯜꯂꯤ꯫ ꯀꯞꯄꯨ ꯅꯪꯅ ꯅꯈꯣꯡ ꯂꯩꯔꯒ ꯀꯞꯄꯒꯤ ꯏꯆꯦꯅ ꯁꯦꯜ ꯇꯥꯜꯂꯕꯁꯨ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯤꯅꯦ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯅꯪꯅꯅꯦ ꯈꯪꯉꯕ꯫ ꯅꯨꯡꯉꯥꯏ ꯉꯝꯗ꯭ꯔꯕꯅꯤ ꯀꯞꯄꯨ ꯅꯪ ꯏꯆꯦꯅ ꯑꯩ ꯐꯨꯔꯛꯀꯅꯨ ꯑꯅꯧꯕꯤ ꯆꯥꯛ ꯂꯥꯝꯃꯦ꯫ ꯊꯣꯏꯕ ꯃꯈꯨꯠ ꯃꯆꯥꯗꯨ ꯁꯤꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛꯁꯨ꯫ ꯐꯩ ꯅꯪ ꯏꯆꯦ ꯂꯥꯛꯑꯀꯥꯟꯗ ꯑꯩ ꯀꯧꯀꯦ ꯑꯗꯨꯒ ꯐꯨꯍꯟꯒꯦ꯫ ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯒ ꯅꯪꯅ ꯄꯪꯐꯨꯗ ꯐꯨꯕꯒꯤ꯫ ꯀꯩ ꯅꯪꯅ ꯅꯤꯡꯉꯥꯏ ꯇꯧꯕꯒꯤ ꯑꯩꯅ ꯐꯨꯕ ꯅꯠꯇ꯭ꯔꯥ? ꯅꯠꯇꯦ ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯒꯤ 이제 난 보이네더라. 너너너너 진짜 왕왕 안두디나 이제 보게. ꯑꯁꯤꯌꯥꯔꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯆꯥꯎꯕꯒ ꯆꯞ ꯃꯥꯟꯅꯕꯒꯤ ꯐꯨꯅꯔꯝꯃꯤ꯫ ꯊꯣꯏꯕꯗꯤ ꯃꯄꯤ ꯑꯣꯔꯣ ꯇꯥꯅ ꯀꯞꯅ ꯃꯁꯦꯒ ꯐꯨꯅꯔꯤ꯫ ꯆꯅꯨ ꯃꯥꯁꯨ ꯍꯧꯖꯤꯛꯇꯗ ꯃꯧꯄꯥꯅ ꯃꯁꯝ ꯐꯣꯏꯔꯛꯄꯒꯤ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯧꯄꯥꯒꯤ ꯃꯅꯥꯗꯣ ꯀꯟꯅ ꯂꯩꯔꯗꯨꯅ ꯀꯞꯄꯤ꯫ ꯃꯁꯤꯡ ꯃꯧꯄꯥ ꯑꯅꯤꯅ ꯑꯗꯨꯝꯅ ꯐꯨꯅꯔꯤꯉꯩ ꯊꯣꯏꯅꯨ ꯑꯃꯗꯤ ꯅꯥꯎꯕ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯁꯦ ꯊꯣꯏꯅꯨꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯈꯠꯅꯔꯝꯕ ꯑꯅꯤꯗꯨ ꯈꯠꯅꯕ ꯂꯦꯞꯂꯗꯨꯅ ꯃꯁꯦꯒꯤ ꯅꯥꯛꯇ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯣꯏꯕ ꯍꯔꯥꯎꯅ ꯍꯪꯖꯔꯛꯏ꯫ ꯆꯦꯡ ꯂꯩꯔꯕꯣ? ꯑꯩꯗꯤ ꯆꯥꯛ ꯁꯤꯗꯧꯔꯦꯉꯣ꯫ ꯆꯅꯨꯁꯨ ꯏꯆꯦ ꯆꯦꯡ ꯂꯩꯔꯕ꯭ꯔꯣ? ꯑꯩꯗꯤꯅꯦ ꯉꯔꯥꯡꯁꯨ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯗꯕꯒꯤ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯅꯦ ꯄꯨꯛꯁꯦ ꯌꯥꯝ ꯈꯣꯡꯉꯤ ꯏꯆꯦ꯫ ꯊꯣꯏꯅꯨ ꯄꯤꯛꯂꯤꯕ ꯆꯅꯨ ꯑꯃꯗꯤ ꯊꯣꯏꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ꯫ ꯂꯩꯔꯦ ꯉꯁꯤꯗꯤꯅꯦ ꯏꯆꯦꯅ ꯆꯦꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯏ꯫ ꯏꯆꯦꯅꯅꯦ ꯆꯥꯛ ꯊꯣꯡꯂꯒ ꯄꯨꯛ ꯊꯟꯅ ꯄꯤꯖꯔꯗꯕꯅꯤ ꯅꯈꯣꯏ ꯑꯍꯨꯝ꯫ ꯅꯥꯎꯕ ꯏꯃꯨꯡꯗꯒꯤ ꯌꯥꯡꯀꯣꯛ ꯂꯧꯊꯣꯛꯁꯨ ꯆꯠꯂꯣ ꯏꯆꯦ ꯆꯦꯡꯁꯤꯡꯁꯦ ꯈꯩꯗꯣꯛꯀꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯥꯎꯕ ꯏꯃꯨꯡꯗꯒꯤ ꯌꯥꯡꯀꯣꯛ ꯂꯧꯊꯣꯛꯂꯨꯔꯗꯨꯅ ꯃꯆꯦꯗ ꯄꯤꯔꯛꯏ꯫ ꯏꯆꯦ ꯁꯤꯗ ꯂꯩꯔꯦ ꯌꯥꯡꯀꯣꯛ ꯍꯩꯗꯣ꯫ ꯌꯥꯔꯦ ꯊꯝꯃꯣ꯫ ꯑꯗꯨ ꯅꯥꯎꯕ ꯏꯆꯦ ꯆꯦꯡꯁꯤ ꯈꯩꯔꯛꯀꯦ꯫ ꯅꯪꯅꯦ ꯆꯥꯛꯃꯨꯏ ꯊꯥꯒꯠꯄꯗꯣ ꯈꯔ ꯍꯧꯔꯛꯀꯦꯔꯣ ꯏꯆꯦꯗ? ꯍꯣꯏ ꯏꯆꯦ ꯊꯥꯒꯠꯂꯛꯀꯦ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯎꯕ ꯏꯃꯨꯡ ꯆꯪꯂꯛꯂꯒ ꯆꯥꯛꯁꯪꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯏ꯫ ꯁꯨꯃꯥꯡꯗꯅ ꯃꯁꯦ ꯊꯣꯏꯅꯨꯒ ꯂꯣꯏꯅꯅ ꯄꯤꯛꯂꯤꯕ ꯆꯅꯨ ꯑꯃꯗꯤ ꯊꯣꯏꯕ ꯐꯧꯃꯟꯃꯤꯟꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯅꯨꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯊꯤꯗꯣꯛꯂ ꯃꯇꯨꯡ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯃꯈꯣꯏ ꯃꯔꯤꯗꯨ ꯑꯄꯥꯛꯄ ꯄꯨꯈꯝ ꯑꯃꯗ ꯃꯨꯟꯅꯗꯨꯅ ꯆꯥꯛꯇꯨ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯉꯁꯥꯏꯇ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯕ ꯊꯣꯏꯕ ꯑꯃꯗꯤ ꯆꯅꯨ ꯅꯣꯛꯃꯤ ꯃꯁꯦ ꯊꯣꯏꯅꯨꯗ ꯌꯦꯡꯂꯗꯨꯅ ꯆꯥꯛꯇꯨ ꯆꯥꯔꯤ꯫ ꯍꯦꯟꯕ ꯃꯥꯒꯤ ꯃꯇꯥꯎ ꯈꯣꯏꯃꯨꯒ ꯂꯣꯏꯅꯅ ꯂꯝꯕꯤꯗ ꯊꯣꯏꯅꯨꯅ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯣꯏꯃꯨꯅ "ꯏꯇꯥꯎ ꯍꯦꯟꯕ, ꯏꯇꯥꯎꯅ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄ ꯉꯥꯏꯔꯛꯂꯤ ꯃꯤꯁꯛꯇꯣ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯆꯥꯛꯄꯨ ꯂꯥꯛꯇꯦꯗ." ꯍꯦꯟꯕꯅ "ꯏꯇꯥꯎ ꯂꯥꯛꯀꯅꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯝꯕꯤꯁꯤ ꯂꯥꯛꯀꯅꯤ." "ꯏꯇꯥꯎ ꯍꯦꯟꯕ, ꯏꯇꯥꯎꯅꯗꯤ ꯊꯣꯏꯅꯨꯕꯨ ꯄꯥꯝꯖꯔꯤꯕ ꯅꯨꯡꯁꯤꯖꯔꯤꯕ ꯑꯗꯨꯕꯨ ꯏꯇꯥꯎꯒꯤ ꯏꯃꯥꯒ ꯕꯥꯖꯤꯒꯅꯗꯤ ꯊꯣꯏꯅꯨꯁꯦ ꯄꯥꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦꯗꯣ ꯑꯩꯗꯤ." "ꯍꯦꯔꯦ ꯏꯇꯥꯎ, ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯥꯖꯤꯒꯅ ꯊꯣꯏꯅꯨꯁꯦ ꯂꯧꯒꯗꯧ ꯅꯠꯇꯦ꯫ ꯊꯣꯏꯅꯨ ꯂꯧꯗꯣꯔꯤ ꯅꯨꯄꯥꯗꯣ ꯑꯩꯅꯤ ꯏꯇꯥꯎ ꯈꯣꯏꯃꯨ ꯅꯪꯕꯣ." "ꯏꯇꯥꯎꯅꯗꯤ ꯊꯣꯏꯅꯨ ꯂꯧꯗꯣꯏꯅꯤ ꯍꯥꯏꯗꯅ ꯃꯨꯛꯆꯔꯤꯕ ꯃꯁꯥꯅꯗꯤ ꯌꯥꯁꯨ ꯌꯥꯗꯕꯗꯨꯕꯨ." "ꯏꯇꯥꯎ ꯈꯣꯏꯃꯨ, ꯊꯣꯏꯅꯨꯒꯤꯁꯦ ꯑꯩꯅ ꯍꯦꯛ ꯍꯥꯏꯕ ꯌꯥꯔꯛꯄ ꯏꯀꯥꯏꯗꯅ ꯇꯧꯔꯤꯅꯦꯃꯤ꯫ ꯌꯥꯔꯛꯀꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ, ꯑꯁꯦꯡꯕ ꯌꯥꯔꯛꯀꯅꯤ, ꯁꯣꯏꯗ꯭ꯔꯦ ꯌꯥꯔꯛꯑꯅꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯗꯩꯅ ꯅꯨꯃꯤꯠ ꯇꯥꯔ ꯐꯥꯎꯕ ꯊꯕꯛꯇ ꯁꯨꯔꯒ ꯂꯩꯕ ꯊꯣꯏꯅꯨꯅ ꯃꯥꯒꯤ ꯃꯀꯣꯛ ꯑꯁꯤꯗ ꯅꯪꯒꯤ ꯋꯥꯈꯜ ꯆꯪꯂꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯁꯨꯛꯊꯥ ꯊꯥꯖꯗꯦꯀꯣ ꯏꯇꯥꯎ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯣꯏꯅꯨ ꯂꯥꯛꯂꯝꯃꯤ꯫ ꯍꯦꯟꯕꯅ ꯂꯥꯛꯑꯦ ꯏꯇꯥꯎ, ꯑꯗ ꯊꯣꯏꯅꯨꯁꯤ ꯂꯥꯛꯏꯗꯣ꯫ ꯏꯇꯥꯎ ꯅꯪ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯔꯨꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯦꯟꯕꯗꯨ ꯑꯐꯥꯎ ꯁꯥꯗꯅ ꯄ꯭ꯔꯞꯀ ꯊꯣꯏꯅꯨꯅ ꯂꯥꯛꯂꯤꯕ ꯗꯣꯝꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯃꯇꯥꯎ ꯍꯦꯟꯕꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯍꯧꯏ꯫ "ꯃꯄꯥ ꯃꯃꯥ ꯁꯛꯇꯥꯗꯨꯒ ꯂꯥꯏꯔꯕꯤ ꯊꯣꯏꯅꯨ ꯂꯧꯅꯤ ꯀꯥꯏꯅ ꯃꯨꯛꯆꯕꯒꯁꯨ ꯁꯥꯔꯤ꯫ ꯃꯄꯨ ꯏꯕꯨꯡꯉꯣ, ꯏꯆꯜ ꯊꯣꯏꯅꯨꯅ ꯏꯇꯥꯎ ꯍꯦꯟꯕꯗ ꯁꯨꯛꯌꯥ ꯌꯥꯍꯟꯕꯤꯔꯛꯀꯅꯨꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯏꯆꯜ ꯌꯥꯔꯛꯄ ꯊꯣꯛꯂꯕꯗꯤ ꯏꯆꯜꯁꯦ ꯌꯥꯝ ꯋꯥꯅꯤ, ꯃꯤꯔꯣꯜ ꯊꯨꯡꯗꯕ ꯂꯥꯏꯔꯕꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯃꯤꯌꯨꯠ ꯃꯤꯅꯩꯗ." ꯊꯣꯏꯅꯨ ꯍꯦꯟꯕꯅ ꯃꯥꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯌꯥꯝ ꯇꯟꯅ ꯁꯣꯟꯅꯩ꯫ "ꯃꯁꯤꯒꯤ ꯍꯦꯟꯕ ꯍꯥꯏꯕ ꯅꯨꯄꯥꯁꯤꯕꯨ ꯃꯃꯥꯏꯒ ꯄꯥꯟꯗ꯭ꯔꯕ ꯖꯥꯠꯂꯣ? ꯅꯠꯇꯦ, ꯃꯥꯅ ꯑꯁꯨꯛ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯁꯤꯕꯨ ꯃꯥꯒꯤ ꯃꯃꯥꯏꯁꯦ ꯃꯇꯨꯡꯗꯒ ꯄꯥꯜꯂꯕ ꯖꯥꯠꯂꯕ? ꯑꯩꯅ ꯃꯥ ꯄꯥꯝꯗꯦ, ꯑꯩ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ ꯍꯥꯏꯅ ꯂꯝꯕꯤꯁꯦ ꯑꯁꯨꯛ ꯉꯥꯏꯔꯝꯃꯤꯁꯤꯕꯣ?" ꯍꯦꯟꯕ ꯅꯣꯛꯃꯤꯒ ꯇꯧꯔꯒ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ "ꯊꯣꯏꯅꯣ, ꯅꯪ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ?" ꯊꯣꯏꯅꯨ ꯁꯥꯎꯅ ꯈꯨꯝꯂꯛꯏ꯫ "ꯀꯥ ꯍꯦꯟꯕ, ꯅꯪ ꯑꯗꯨ ꯈꯪꯂ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯍꯟꯗꯣꯛꯁꯦ, ꯑꯩ ꯆꯠꯀꯦꯕ, ꯑꯩꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯤꯅꯤꯀꯣ." "ꯑꯁ ꯊꯣꯏꯅꯣ, ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ, ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯀꯔꯤ ꯈꯜꯂꯤꯒꯦ?" "ꯇꯥ ꯍꯦꯟꯕ, ꯑꯩꯗ ꯍꯥꯟꯅ ꯃꯃꯥꯡꯗ ꯇꯥ ꯍꯦꯟꯕꯗ ꯈꯨꯝꯈꯤꯕ ꯄꯥꯎꯈꯨꯝꯗꯣ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯥꯎꯈꯨꯝ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ꯫ ꯅꯨꯄꯤ ꯑꯩ ꯈꯛꯇꯔꯅꯤ ꯇꯥ ꯍꯦꯟꯕ, ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯁꯤꯗꯤ, ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯇꯥ ꯍꯦꯟꯕꯒꯤ ꯏꯃꯨꯡꯒ ꯆꯥꯟꯅꯒꯗꯕ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯌꯨ ꯀꯩꯗꯧꯔꯒꯦ? ꯂꯥꯏꯔꯕꯤ ꯑꯩꯗꯤ ꯁꯦꯜ ꯄꯥꯏꯕ ꯅꯣꯏꯒꯤ ꯅꯅꯥꯛ ꯅꯛꯄꯁꯨ ꯄꯥꯝꯖꯗꯦ, ꯌꯨꯝꯁꯨ ꯄꯥꯅꯤꯡꯗꯦ꯫ ꯇꯥ ꯍꯦꯟꯕ, ꯅꯪꯁꯨ ꯑꯩꯅ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ ꯊꯣꯏꯅꯨ꯫ ꯍꯦꯟꯕꯗꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯍꯧꯗ ꯂꯦꯞꯇꯨꯅ ꯃꯪꯂꯒ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗ ꯍꯦꯟꯕꯒꯤ ꯌꯨꯝꯗꯅꯤ ꯇꯥꯃꯨꯕꯤ ꯑꯃꯗꯤ ꯄꯛꯀꯥꯁꯨ ꯃꯆꯥꯅꯨꯄꯥ ꯂꯥꯏꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯕꯨ ꯇꯣꯏꯅ ꯂꯨꯝꯕ ꯆꯠꯂꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯔꯛꯄꯗꯒꯤ ꯌꯥꯝ ꯁꯥꯎꯔꯝꯃꯤ꯫ ꯇꯥꯃꯨꯕꯤ ꯁꯥꯎꯅ "ꯅꯠꯇꯦꯅꯦ, ꯃꯥꯕꯨ ꯃꯃꯥ ꯃꯄꯥ ꯁꯤꯈ꯭ꯔꯕ ꯂꯝꯖꯥ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯣ?" ꯄꯛꯀꯥꯁꯨ ꯁꯥꯎꯅ ꯈꯨꯝꯂꯛꯏ꯫ "ꯑꯗꯨꯅꯤꯅꯦ ꯑꯩꯅꯁꯨ ꯅꯆꯥꯅꯨꯄꯥꯗ ꯍꯥꯏꯅꯤꯡꯂꯤ ꯋꯥꯁꯦ꯫ ꯐꯩ, ꯈꯪꯉꯤꯗꯅ ꯃꯥ ꯌꯨꯝꯗ ꯍꯜꯂꯛꯈꯤꯁꯅꯣꯕ, ꯂꯥꯟ ꯇꯧꯒꯦꯕ, ꯂꯥꯟ ꯇꯧꯒꯦꯕ ꯃꯥ ꯇꯧꯒꯗꯧꯅꯤ ꯂꯥꯟꯗꯣ, ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯅꯤꯒꯤ ꯃꯥ ꯌꯦꯡꯗꯅ?" ꯄꯛꯀꯥꯁꯨ ꯅꯨꯄꯤ ꯃꯋꯥ ꯆꯠꯄ, ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯔ ꯀꯤꯔꯞ ꯆꯠꯄ ꯅꯨꯄꯥ ꯑꯃꯅꯤ, ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅꯕꯨ ꯉꯥꯡꯂꯕ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯝ ꯆꯠꯄꯅꯤ꯫ ꯍꯦꯟꯕ ꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯪꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯇꯥꯃꯨꯕꯤ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯏꯁꯧ ꯇꯧꯔꯛꯏ꯫ "ꯍꯥꯏ, ꯀꯗꯥꯏ ꯆꯠꯂꯨꯏ ꯅꯪ? ꯍꯥ? ꯆꯥꯛ ꯆꯥ ꯇꯣꯛꯂꯒ ꯀꯥꯏ ꯆꯠꯂꯨꯒꯦ? ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯔꯒ?" "ꯀꯩꯁꯨ ꯆꯠꯇꯦꯕ, ꯏꯇꯥꯎ ꯈꯣꯏꯃꯨꯒ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯝꯅꯤ." ꯆꯠꯂꯝꯃꯅꯤ ꯍꯦꯟꯕ, ꯅꯪꯁꯦ ꯑꯩꯈꯣꯏꯅ ꯄꯣꯛꯂꯤꯅꯤꯀꯣ, ꯑꯩꯈꯣꯏꯅ ꯄꯣꯛꯂꯤꯕ." "ꯃꯥ, ꯑꯩꯁꯤ ꯅꯣꯏꯅ ꯄꯣꯛꯇꯦ, ꯏꯊꯟꯗ ꯄꯣꯛꯄꯅꯤꯅ ꯍꯥꯏꯈꯤꯕ꯭ꯔꯅꯦ?" "ꯍꯥꯏ, ꯑꯗꯨ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ." ꯄꯛꯀꯥꯅ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯃꯇꯨꯡ ꯏꯜꯂꯛꯏ꯫ "ꯅꯃꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ, ꯏꯄꯥꯒꯤ ꯍꯦꯟꯕ, ꯅꯪ ꯁꯤꯕꯨ ꯑꯁꯨꯛ ꯄꯪꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ?" "ꯑꯁ ꯕꯥꯖꯤ, ꯑꯩ ꯄꯪꯗꯦ ꯀꯩꯗꯧꯔꯒꯦ? ꯑꯩꯁꯦ ꯁꯤꯡꯕꯗꯒꯤ ꯁꯤꯡꯂꯕ, ꯐꯠꯇꯕꯗꯒꯤ ꯐꯠꯇ꯭ꯔꯕ, ꯏꯃꯥꯒ ꯕꯥꯖꯤꯒ ꯅꯈꯣꯏꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯅꯆꯥꯅꯨꯄꯥ ꯍꯦꯟꯕꯅꯤ ꯀꯩꯗꯧꯔꯒꯦ?" ꯇꯥꯃꯨꯕꯤꯅ "ꯄꯪꯗꯕꯒꯤ ꯁꯤꯡꯕꯗꯨꯅꯔ? ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯅꯨꯄꯤꯗꯣ ꯅꯪꯅ ꯀꯣꯏꯂꯨꯝ ꯍꯦꯛ ꯂꯨꯝꯃꯤꯗꯣ, ꯍꯥ? ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯈꯩ?" "ꯏꯃꯥ, ꯑꯗꯨꯁꯨ ꯅꯁꯥꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯖꯕꯒꯤꯅꯤ ꯀꯩꯗꯧꯔꯒꯦ? ꯅꯣꯏꯁꯤꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯁꯦ, ꯅꯊꯧ ꯇꯧꯒꯦꯗꯤ ꯍꯥꯏꯗꯅ."
ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯍꯦꯟꯕ ꯅꯥꯎꯕ ꯃꯁꯦꯟ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇ꯭ꯔꯤꯉꯩ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯆꯅꯨ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯊꯣꯏꯕꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯛꯂꯒ ꯁꯤꯡ ꯆꯜꯂꯝꯃꯤ ꯍꯦꯛ ꯍꯦꯛ ꯆꯤꯡꯌꯥ ꯑꯗꯨꯗ ꯆꯅꯨ ꯁꯤꯡ ꯑꯀꯪꯕ ꯇꯦꯛ ꯃꯆꯥ ꯑꯃꯅꯤ ꯃꯈꯨꯠꯇ ꯄꯥꯏꯈꯠꯂꯗꯨꯅ ꯃꯕꯨꯡꯅ ꯁꯤꯡ ꯄꯔꯦꯡ ꯊꯝꯂꯤꯕꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯁꯦꯅ ꯊꯝꯕꯒꯨꯝ ꯊꯣꯏꯕ ꯃꯥꯁꯨ ꯁꯤꯡ ꯑꯀꯪꯕ ꯃꯇꯦꯛ ꯃꯆꯥ ꯃꯆꯥ ꯈꯔ ꯃꯆꯦꯒꯨꯝꯅ ꯈꯨꯜꯂꯤ ꯑꯗꯨꯒ ꯃꯌꯥꯝꯕꯒꯤ ꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯊꯝꯃꯤ ꯅꯥꯎꯕ ꯃꯥꯗꯤ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯤ ꯃꯆꯥꯅꯨꯄꯤꯒ ꯃꯅꯥꯎꯅꯨꯄꯥꯒꯒꯤ ꯃꯇꯧ ꯑꯅꯤꯗꯨꯗ ꯑꯁꯨꯝꯅ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ ꯀꯅꯥ ꯇꯥꯍꯟꯗꯅ ꯑꯩꯅ ꯄꯥꯡꯒꯜ ꯆꯥꯎꯔ ꯃꯇꯝꯗ ꯏꯆꯦ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯅꯈꯣꯏꯅꯤꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯃꯣꯏꯖꯒꯦꯀꯣ ꯑꯩꯒꯤ ꯏꯆꯦ ꯂꯥꯏꯔꯕꯤꯅ ꯃꯍꯥꯛ ꯑꯁꯦ ꯂꯩꯁꯥꯕꯤꯅ ꯍꯥꯏꯕ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯁꯦꯜ ꯇꯥꯟꯕ ꯆꯠꯄ ꯅꯣꯡꯃꯒꯤ ꯆꯔꯥꯒꯤꯗꯃꯛ ꯏꯃꯥ ꯕꯥꯕꯥ ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯏꯆꯦꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯏꯃꯥ ꯕꯥꯕꯥ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯐꯝꯗ ꯅꯆꯥꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯆꯦ ꯆꯅꯨ ꯊꯣꯏꯕꯕꯨ ꯁꯣꯏꯗꯅ ꯑꯩꯅ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯅꯨ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯧꯄꯥ ꯑꯅꯤꯒ ꯃꯅꯥꯎꯅꯨꯄꯤꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯃꯣꯠꯄ ꯐꯤꯁꯤꯡ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯎꯕꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯌꯥꯒꯗ꯭ꯔꯣ ꯊꯣꯏꯅꯨ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ ꯃꯣꯃꯣ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯧꯅꯦ ꯍꯥꯏꯔꯧꯅꯦ ꯏꯆꯦꯗ ꯅꯣꯏꯅ ꯋꯥ ꯍꯥꯏꯗꯅ ꯀꯅꯥꯗ ꯍꯥꯏꯔꯨꯅꯤ ꯅꯥꯎꯕ ꯑꯗꯨꯕꯨ ꯏꯆꯦ ꯑꯩꯁꯨ ꯏꯆꯦꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯀꯦ ꯏꯆꯦ ꯅꯥꯎꯕ ꯑꯁꯦꯡꯕꯅꯤ ꯏꯆꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯆꯥꯎꯔꯁꯤꯗꯤ ꯑꯗꯨꯅ ꯏꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯅꯤ ꯏꯆꯦ ꯅꯪꯅ ꯊꯟꯇꯅ ꯆꯅꯨꯒ ꯊꯣꯏꯕꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯄꯨꯛ ꯊꯟꯅꯕ ꯍꯣꯠꯅꯕꯗꯣ ꯋꯥꯔꯅꯤ ꯏꯆꯦ ꯅꯥꯎꯕ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯉꯁꯤ ꯅꯍꯥꯟ ꯃꯈꯩ ꯍꯥꯏꯗꯕ ꯉꯥꯡꯗꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕꯗꯨꯕꯣ ꯏꯆꯦ ꯋꯥꯗꯤꯌꯦ ꯋꯥꯁꯨ ꯋꯥꯔꯣꯏ ꯏꯆꯦꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯏꯆꯦꯅ ꯍꯤꯡꯂꯤꯕꯁꯦ ꯅꯈꯣꯏ ꯑꯍꯨꯝꯒꯤꯅꯤ ꯅꯥꯎꯕ ꯏꯆꯦ ꯅꯪ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯒꯅꯨ ꯑꯩ ꯈꯪꯉꯤ ꯏꯆꯦ ꯅꯪ ꯋꯥꯔꯦ ꯍꯥꯏꯕ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯏꯆꯦꯅ ꯁꯦꯜ ꯇꯥꯜꯂꯕꯁꯨ ꯃꯈꯣꯏꯅ ꯁꯦꯜ ꯄꯤꯔꯛꯄ ꯌꯥꯎꯏ ꯄꯤꯔꯛꯇꯕ ꯌꯥꯎꯏ ꯍꯥꯏꯕꯁꯨ ꯅꯧꯄꯥ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯁꯦꯜ ꯄꯤꯔꯛꯄ ꯅꯨꯃꯤꯠꯇꯅ ꯏꯆꯦꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯡ ꯂꯩꯗꯨꯅ ꯂꯥꯛꯄ ꯁꯦꯜ ꯄꯤꯔꯛꯇꯕ ꯅꯨꯃꯤꯠꯇꯅ ꯏꯆꯦꯅ ꯃꯤꯂꯨ ꯑꯅꯤꯗ ꯄꯤꯒꯤ ꯏꯔꯥꯆꯦꯟ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔ ꯏꯆꯦ ꯏꯆꯦꯒꯤ ꯅꯥꯎꯄꯥ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯅꯤ ꯑꯃꯨꯛꯁꯨ ꯁꯦꯜ ꯐꯪꯒꯅꯤ ꯑꯃꯨꯛꯁꯨ ꯐꯪꯉꯣꯏ ꯏꯆꯦ ꯅꯪ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯁꯤꯟꯅꯒꯅꯨ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯏꯆꯦꯅ ꯑꯍꯤꯡ ꯑꯩꯈꯣꯏ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯀꯞꯄꯗꯣ ꯏꯆꯦꯒꯤ ꯅꯥꯎꯄꯥ ꯆꯪꯉꯣ ꯏꯃꯨꯡꯗ ꯆꯅꯨꯒ ꯊꯣꯏꯕꯒꯗꯣ ꯁꯦꯟꯅꯔꯨꯁꯨ ꯆꯠꯂꯣ ꯊꯕꯛ ꯍꯥꯏꯕꯕꯨ ꯑꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯦꯅ ꯉꯝꯂꯤ ꯃꯈꯩꯅꯦ ꯏꯆꯦꯅ ꯁꯨꯒꯅꯤ ꯑꯩꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂ ꯃꯇꯝꯗꯅ ꯅꯣꯏꯅ ꯑꯃꯨꯛ ꯁꯨꯒꯗꯧꯕ ꯏꯆꯦ ꯏꯆꯦꯅ ꯊꯕꯛ ꯁꯨꯕꯗꯣ ꯏꯆꯦꯗꯤ ꯅꯨꯄꯤꯅꯤꯅ ꯂꯝꯕꯤ ꯂꯝꯖꯥꯎ ꯆꯠꯄ ꯃꯇꯝꯗ ꯅꯨꯄꯥ ꯅꯍꯥ ꯀꯌꯥꯅꯁꯨ ꯀꯂꯛ ꯃꯤꯍꯧꯅꯒꯅꯤ ꯑꯗꯨꯅ ꯑꯩ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ ꯏꯆꯦ ꯑꯗꯨꯒ ꯏꯆꯦ ꯅꯨꯃꯤꯠꯁꯤꯗ ꯂꯦꯡꯗ ꯂꯩꯕꯤꯗꯨꯅ ꯆꯅꯨꯒ ꯊꯣꯏꯕꯒꯕꯨ ꯁꯦꯟꯅꯕꯤꯌꯨ ꯏꯆꯦ ꯊꯣꯏꯅꯨ ꯈꯣꯜ ꯈꯔ ꯀꯜꯂꯞꯅ ꯅꯥꯎꯕ ꯏꯆꯦꯅ ꯍꯥꯏꯔꯤꯁꯤ ꯀꯅꯥꯗꯅꯣ ꯍꯥ ꯅꯪ ꯏꯆꯦꯒ ꯆꯥꯎ ꯃꯥꯟꯅꯔꯛꯂꯦ ꯍꯥꯏꯗꯅ ꯏꯆꯦꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥ ꯏꯆꯦ ꯑꯩ ꯑꯗꯨꯝꯕꯝꯇ ꯈꯟꯈꯤꯕ ꯂꯩꯇꯦ ꯏꯆꯦ ꯈꯟꯗ꯭ꯔꯕꯗꯤ ꯆꯠꯂꯣ ꯆꯅꯨꯒ ꯊꯣꯏꯕꯒꯗꯣ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯁꯨ ꯆꯠꯂꯣ ꯍꯣꯏ ꯏꯆꯦ ꯅꯥꯎꯕ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯆꯅꯨ ꯑꯃꯗꯤ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯅꯨ ꯃꯧꯄꯥ ꯅꯥꯎꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯦꯛ ꯍꯦꯛ ꯂꯥꯎ ꯃꯈꯩ ꯀꯞꯊꯣꯔꯛꯂꯝꯃꯤ ꯍꯦꯟꯕꯁꯨ ꯊꯣꯏꯅꯨꯗ ꯍꯥꯏꯕ ꯌꯥꯕ ꯇꯛꯄ ꯌꯥꯕ ꯍꯥꯏꯔ ꯇꯛꯂꯕꯁꯨ ꯊꯣꯏꯅꯨꯅ ꯁꯨꯡꯌꯥ ꯌꯥꯔꯛꯇꯕꯁꯤꯗ ꯐꯠꯇꯕ ꯍꯧꯔꯛꯂꯝꯃꯤ ꯐꯩ ꯈꯪꯏꯗꯅ ꯑꯗꯨꯕꯨꯗꯤ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯕ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯕ ꯊꯣꯏꯅꯨꯅ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯍꯦꯟꯕꯅ ꯅꯣꯡꯃ ꯀꯥꯡꯗꯦ ꯊꯣꯏꯅꯨꯅ ꯊꯕꯛ ꯆꯠꯄ ꯈꯨꯗꯤꯡ ꯄꯥꯈꯪ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯄꯥꯈꯪꯁꯤꯡꯅ ꯃꯥꯕꯨ ꯇꯠꯇꯅ ꯂꯛꯅꯕ ꯅꯣꯡꯃꯁꯨ ꯃꯥꯅ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯗꯒꯤ ꯊꯕꯛ ꯁꯨꯔꯒ ꯊꯣꯛꯂꯛꯄꯗ ꯄꯥꯈꯪ ꯈꯔꯅ ꯂꯛꯅꯔꯛꯄ ꯄꯥꯈꯪ ꯑꯃꯅ ꯌꯥꯝ ꯐꯖꯩꯀꯣ ꯂꯩꯁꯥꯕꯤ ꯀꯔꯤ ꯂꯝꯒꯤ ꯂꯩꯁꯥꯕꯤꯅꯣ ꯆꯥꯎꯕ ꯍꯧꯗꯧ ꯃꯥꯜꯂꯤꯅꯦ ꯊꯝꯕꯧꯗꯧꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛꯀ ꯁꯥꯏꯔꯒ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯈꯪꯁꯤꯡꯗꯨ ꯋꯥ ꯋꯥ ꯅꯣꯛꯏ ꯃꯈꯣꯏ ꯃꯁꯦꯟ ꯎꯟꯁꯤꯟꯅꯗꯨꯅ ꯊꯣꯏꯅꯨꯗꯤ ꯍꯩꯅꯗ꯭ꯔꯗꯨꯅ ꯒꯝ ꯆꯠꯂꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯕꯨ ꯌꯧꯔꯕꯗꯤ ꯈꯜꯂꯗꯨꯅ ꯊꯣꯏꯅꯨꯅ ꯀꯟꯅ ꯆꯠꯄꯗꯨꯗ ꯄꯥꯈꯪ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯀꯟꯅ ꯆꯠꯂꯤꯕꯗꯨ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏ ꯊꯤꯟꯕꯤꯒꯦꯅꯦ ꯀꯥꯏꯈꯨꯑꯣ ꯄꯥꯈꯪ ꯑꯃꯅ ꯁꯛ ꯐꯖꯕꯒꯤꯔ ꯀꯩꯅꯣ ꯑꯗꯨꯝ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯂꯤꯕꯗꯨꯕꯣ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯛꯅꯔꯤꯕꯁꯤꯗ ꯋꯥ ꯌꯥꯝꯅꯁꯨ ꯈꯨꯝꯂꯕ ꯊꯃꯣꯏꯁꯤ ꯄꯦꯟꯈꯤꯕ ꯄꯥꯈꯪ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯛꯇ ꯅꯠꯇꯅ ꯁꯝꯅꯒ ꯃꯔꯣꯜ ꯑꯃ ꯐꯖꯕꯅꯤ ꯅꯤꯡꯗꯨ ꯌꯩꯅ ꯋꯥꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗ ꯊꯣꯏꯅꯨ ꯀꯟꯅ ꯆꯠꯂꯝꯕꯗꯒꯤ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯄꯥꯈꯪꯁꯤꯡ ꯑꯗꯨꯁꯨ ꯊꯣꯏꯅꯨꯅ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ
ꯃꯁꯦꯅ ꯀꯟꯅ ꯁꯦꯜꯂꯛꯄꯗꯨꯗ ꯅꯥꯎꯕ ꯄꯥꯈꯠꯅ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯏꯆꯦ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯆꯦꯅ ꯀꯟꯅ ꯆꯦꯜꯂꯛꯏꯗꯤ? ꯊꯣꯏꯅꯨ ꯃꯧꯄꯥ ꯑꯍꯟ ꯎꯕꯗ ꯑꯀꯤꯕ ꯐꯈꯤꯗꯨꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯦꯅ ꯀꯞꯄ ꯎꯔꯒꯅ ꯍꯦꯟꯅ ꯊꯧꯅ ꯍꯥꯞꯀꯠꯈ꯭ꯔꯦ ꯅꯥꯎꯕ ꯃꯉꯣꯟꯗꯗꯤ꯫ ꯅꯣꯡꯃꯇ ꯃꯁꯦꯅ ꯀꯞꯄ ꯃꯥꯒꯤ ꯃꯤꯠꯅ ꯎꯒꯦ ꯐꯪꯂꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯁꯦꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯄꯁꯤ ꯎꯕꯗ ꯈꯨꯇꯨꯝ ꯁꯦꯖꯦꯠ ꯇꯥꯁꯤꯟ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯃꯇꯧꯗꯨꯗ ꯊꯣꯏꯅꯨ ꯀꯞꯂꯝꯕꯗꯨ ꯇꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯗꯥꯏꯗꯅꯣ ꯅꯥꯎꯕ? ꯏꯆꯦ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯅꯥꯎꯕ ꯃꯃꯤꯠ ꯏꯃꯨ ꯉꯥꯡꯁꯤꯜꯂꯗꯨꯅ ꯑꯁꯥꯎꯕꯅ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯆꯦꯗ ꯎꯁꯤꯜꯂꯛꯇꯕ ꯑꯩ ꯐꯨꯔꯨꯒꯦ ꯏꯆꯦ꯫ ꯅꯥꯎꯕ ꯏꯆꯦꯗ ꯀꯅꯥꯅꯁꯨ ꯀꯩꯁꯨ ꯍꯥꯏꯔꯛꯇꯤꯌꯦ꯫ ꯅꯪ ꯆꯠꯈꯤꯅꯨ ꯏꯆꯦꯒꯤ ꯅꯥꯎꯕ꯫ ꯏꯆꯦ ꯏꯆꯦꯗ ꯃꯤꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯔꯛꯇ꯭ꯔꯒ ꯏꯆꯦꯅ ꯀꯞꯅ ꯆꯦꯜꯂꯛꯏꯗꯤ ꯀꯩꯒꯤꯅꯣ? ꯊꯣꯏꯅꯨ ꯇꯧꯁꯤꯟꯅꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯒ ꯃꯧꯄꯥ ꯑꯍꯟꯕꯨ ꯊꯦꯝꯂꯛꯏ꯫ ꯏꯆꯦꯅ ꯀꯞꯄꯒꯤ ꯃꯔꯝꯗꯤ ꯉꯁꯤꯗꯣ ꯏꯆꯦꯅ ꯊꯕꯛ ꯁꯨꯔꯨꯕ ꯏꯃꯨꯡꯗꯨꯅ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯗ ꯏꯆꯦꯅ ꯅꯈꯣꯏ ꯑꯍꯨꯝ ꯉꯁꯤꯗꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯀꯞꯂꯒ ꯂꯥꯛꯄꯅꯤ ꯅꯥꯎꯕ꯫ ꯏꯆꯦ ꯃꯤꯅ ꯁꯦꯜ ꯄꯤꯔꯛꯇꯕꯒꯤ ꯑꯣꯏꯔꯗꯤ ꯀꯩ ꯀꯞꯄꯤꯅꯣ? ꯅꯧꯄꯥ ꯑꯍꯜ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯦ ꯑꯩ ꯁꯦꯜ ꯇꯥꯜꯂꯨꯒꯦ ꯏꯆꯦ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯌꯨꯝꯗ꯫ ꯅꯥꯎꯕ! ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯥꯎꯕ ꯀꯟꯅ ꯆꯦꯟꯊꯣꯛꯈ꯭ꯔꯤ ꯀꯣꯟꯊꯣꯡꯂꯣꯝꯗ꯫ ꯊꯣꯏꯅꯨ ꯃꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯃꯧꯄꯥ ꯅꯥꯎꯕꯕꯨ꯫ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯨ ꯃꯇꯨꯡ ꯆꯥꯛ ꯂꯥꯝꯕ ꯐꯥꯎꯔꯛꯂꯗꯨꯅ ꯆꯅꯨ ꯑꯃꯗꯤ ꯊꯣꯏꯕ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯁꯤꯒꯤ ꯐꯤꯁꯤ ꯄꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯅꯨꯅ ꯏꯆꯦ ꯆꯥꯛ ꯂꯥꯝꯃꯤ꯫ ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯑꯩꯅ ꯍꯦꯟꯅ ꯆꯥꯛ ꯂꯥꯝꯃꯤ ꯏꯆꯦ ꯇꯣꯟꯗꯒꯤ꯫ ꯀꯔꯤ ꯑꯩꯅ ꯍꯦꯟꯅ ꯂꯥꯝꯃꯤꯅꯦ ꯈꯪꯕ꯭ꯔꯥ? ꯀꯔꯤ ꯑꯩꯅ ꯍꯦꯟꯅ ꯂꯥꯝꯃꯤꯅꯦ? ꯑꯩꯗꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯁꯥꯟꯅꯔꯤꯅꯦ ꯈꯪꯕ꯭ꯔꯥ? ꯊꯣꯏꯅꯨ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯅꯨ ꯊꯣꯏꯕ ꯅꯈꯣꯏꯅꯤꯅꯦ ꯆꯥꯛ ꯂꯥꯝꯂꯕꯗꯤ ꯏꯆꯦꯒꯤ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯁꯦꯗ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯕꯗ ꯃꯁꯦꯅ ꯆꯥꯛ ꯊꯣꯡꯂꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯅ ꯃꯁꯦꯒꯤ ꯃꯥꯡ ꯊꯥꯔꯗꯨꯅ ꯆꯥꯛꯁꯪ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯆꯦꯡꯐꯨꯗ ꯌꯥꯎꯔꯤꯕ ꯆꯦꯡ ꯑꯗꯨ ꯃꯤꯔꯨꯛ ꯑꯗꯨꯗ ꯃꯈꯨꯠꯅ ꯀꯣꯠꯂꯗꯨꯅ ꯍꯥꯞꯄꯤ꯫ ꯌꯥꯎꯗ꯭ꯔꯕ ꯆꯦꯡ ꯑꯗꯨ ꯑꯌꯥꯎꯕ ꯆꯥꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯣꯠꯄꯗ ꯃꯈꯣꯜ ꯊꯣꯛꯂꯤ ꯆꯦꯡꯐꯨꯗꯨ꯫ ꯊꯣꯏꯅꯨ ꯃꯈꯨꯠꯅ ꯆꯦꯡꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯨꯠꯅ ꯈꯣꯠꯄ ꯌꯥꯕ ꯈꯣꯠꯂꯕꯁꯨ ꯃꯤꯔꯨꯞ ꯇꯪꯈꯥꯏ ꯐꯥꯎ ꯐꯥꯗ꯭ꯔꯤ꯫ ꯆꯅꯨ ꯑꯃꯗꯤ ꯊꯣꯏꯕ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯃꯌꯥꯗꯨꯗ ꯈꯔ ꯄꯥꯛꯄ ꯐꯥꯜ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯃꯁꯤ ꯐꯝꯃꯤꯟꯅꯔꯗꯨꯅ ꯃꯁꯦꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯌꯦꯡꯂꯤꯕꯅꯤ꯫ ꯊꯣꯏꯕ ꯃꯁꯦꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯆꯦꯡꯐꯨꯗꯨ ꯆꯦꯡ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯤ ꯃꯤꯔꯨꯛꯇꯣ ꯁꯨꯛꯇꯥꯟ ꯇꯥꯟꯗ꯭ꯔꯦ꯫ ꯆꯥꯛꯁꯨ ꯁꯨꯝ ꯂꯥꯝꯃꯦꯗ ꯏꯆꯦ ꯑꯩꯗꯤ꯫ ꯆꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯆꯦꯡꯐꯨꯗꯣ ꯃꯈꯣꯜ ꯌꯥꯝ ꯊꯣꯛꯏꯗꯣ ꯀꯩꯒꯤꯅꯣ ꯏꯆꯦ? ꯆꯦꯡ ꯑꯣꯟꯕꯗ ꯃꯈꯣꯜ ꯊꯣꯛꯄꯗꯣ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯏꯆꯦ꯫ ꯊꯣꯏꯅꯨ ꯅꯣꯛꯂꯒ ꯆꯩꯔꯛꯏ꯫ ꯌꯥꯔꯦ ꯍꯩꯅꯨ ꯇꯔꯦꯟ ꯅꯈꯣꯏꯅꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯃꯨꯀꯣ ꯏꯆꯦ ꯆꯥ ꯑꯗꯨꯝ ꯊꯣꯡꯒꯦ ꯇꯨꯃꯤꯟ ꯑꯗꯨꯝ ꯌꯦꯡꯉꯨꯀꯣ ꯅꯈꯣꯏ ꯑꯅꯤ꯫ ꯊꯣꯏꯕꯅ ꯆꯥꯛ ꯊꯣꯡꯕ ꯌꯦꯡꯉꯨꯗꯤ ꯍꯥꯏ ꯂꯣꯏꯕꯗꯤ ꯁꯨꯡꯂꯣꯏ ꯂꯣꯏꯗꯦ꯫ ꯊꯣꯏꯕ ꯂꯣꯏꯔꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨ ꯀꯩꯗꯧꯔꯕꯒꯦ ꯅꯪꯁꯨꯅꯦ ꯅꯆꯦꯗꯧꯅ ꯉꯥꯏꯕ ꯈꯔ ꯀꯜꯂꯨꯕ꯫ ꯍꯣꯏ ꯏꯆꯦ꯫ ꯆꯅꯨꯅ ꯏꯆꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯑꯣꯟꯅꯕ ꯍꯣꯠꯅꯕꯗ ꯃꯩꯁꯨ ꯃꯨꯠꯂꯤ ꯆꯐꯨꯁꯨ ꯕꯨꯔꯨꯡ ꯕꯨꯔꯨꯡ ꯁꯧꯔꯤ ꯏꯁꯤꯡ ꯀꯥꯔꯝꯃꯅꯤꯌꯦ ꯉꯁꯥꯏꯗꯒꯤ ꯁꯧꯔꯤꯁꯦ꯫ ꯍꯩꯅꯨ ꯅꯪꯁꯨꯅꯦ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯔꯤꯁꯦ꯫ ꯊꯣꯏꯕꯗ ꯈꯛ ꯅꯠꯇꯤꯌꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯁ ꯀꯥꯎꯋꯦ ꯏꯆꯦ ꯑꯩꯗꯤ꯫ ꯅꯥꯎꯕ ꯌꯨꯝꯗꯒꯤ ꯑꯁꯨꯝ ꯆꯦꯜꯂꯛꯂꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒ ꯊꯪꯅꯕ ꯂꯩꯀꯥꯏ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯁꯟ ꯂꯝꯆꯥ ꯑꯃꯕꯨ ꯌꯥꯝ ꯋꯥꯅ ꯍꯣꯏꯔꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯍꯅꯨꯕꯤꯗꯨꯁꯨ ꯅꯥꯎꯕ ꯂꯩꯕ ꯎꯕꯗ ꯂꯥꯎꯔꯛꯏ꯫ ꯍꯩ ꯅꯨꯄꯥ ꯃꯆꯥ ꯑꯕꯣꯛꯀꯤ ꯁꯟ ꯂꯝꯆꯥꯁꯦ ꯑꯃꯨꯛꯇ ꯊꯠꯂꯣ꯫ ꯍꯣꯏ ꯑꯕꯣꯛ ꯑꯩ ꯊꯠꯄꯤꯒꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯥꯎꯕꯅ ꯁꯟ ꯂꯝꯆꯥꯗꯨꯕꯨ ꯊꯠꯇꯨꯅ ꯍꯣꯏꯔꯒ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯪꯒꯣꯜ ꯑꯗꯨꯗ ꯁꯟ ꯊꯧꯔꯤꯗꯨꯅ ꯁꯟ ꯂꯝꯆꯥꯗꯨ ꯆꯦꯟꯅ ꯄꯨꯟꯁꯤꯜꯂꯝꯂ ꯃꯇꯨꯡ ꯅꯥꯎꯕ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯅꯥꯎꯕꯕꯨ ꯅꯪꯍꯧꯔꯣꯏꯗꯕ ꯃꯇꯥꯒꯨꯝꯅ ꯀꯧꯔꯛꯏ꯫ ꯅꯨꯄꯥ ꯃꯆꯥ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ ꯅꯁꯛꯁꯨ ꯑꯕꯣꯛꯇꯤ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯨ ꯃꯥꯟꯗꯦ꯫ ꯕꯣꯛ ꯑꯩꯗꯤ ꯊꯪꯅꯕ ꯂꯩꯀꯥꯏꯁꯤꯗꯒꯤꯅꯦ꯫ ꯑꯣ ꯑꯗꯨꯅꯤꯗꯅ ꯑꯩꯅ ꯈꯜꯂꯦꯕ ꯅꯪꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯆꯥ ꯃꯥꯟꯗꯦ ꯍꯥꯏꯗꯅ꯫ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯃꯐꯝ ꯑꯁꯤꯗ ꯂꯝꯕꯤ ꯂꯃꯥꯡꯅꯔꯤꯕꯔꯣ ꯏꯁꯨꯕꯣ? ꯑꯕꯣꯛ ꯑꯩ ꯂꯝꯕꯤ ꯂꯃꯥꯡꯅꯕ ꯅꯠꯇꯦ ꯊꯕꯛ ꯊꯤꯕ ꯊꯣꯛꯂꯛꯄꯅꯦ ꯑꯩꯗꯤ꯫ ꯀꯔꯤ ꯑꯗꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯁꯨꯛ ꯅꯧꯔꯤꯕ ꯅꯪꯕꯨ ꯊꯕꯛ ꯊꯤꯔꯨꯁꯨ ꯍꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯂꯤꯕ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯃꯈꯣꯏꯗꯣ ꯀꯌꯥꯗꯤ ꯃꯊꯣꯡ ꯆꯥꯔꯝꯂꯣꯏꯕꯣ? ꯑꯕꯣꯛ ꯑꯩꯒꯤꯗꯤ ꯏꯃꯥ ꯏꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯏꯍꯦ ꯅꯨꯡꯉꯥꯏꯇꯦꯗ ꯑꯗꯨꯗꯤ꯫ ꯅꯨꯄꯥ ꯃꯆꯥ ꯅꯪ ꯁꯥꯎꯅꯨꯀꯣ
ꯑꯕꯣꯛ ꯅꯪꯁꯤ ꯍꯥꯏꯈꯤꯕꯗꯣ ꯑꯕꯣꯛꯇꯤ ꯈꯪꯗꯕꯅꯤꯅ ꯍꯥꯏꯈ꯭ꯔꯤꯕꯅꯤ ꯑꯕꯣꯛ ꯅꯁꯨꯗꯤ ꯀꯩꯁꯨ ꯁꯥꯎꯗꯦꯗ ꯑꯗꯨꯗꯤ ꯑꯕꯣꯛ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯉꯥꯏꯈꯣꯅꯤ ꯅꯨꯄꯥ ꯃꯆꯥ ꯅꯪꯕꯣ ꯑꯕꯣꯛꯀ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯁꯤ ꯑꯕꯣꯛ ꯑꯩ ꯊꯦꯡꯂ ꯆꯠꯂꯒꯦ ꯌꯨꯝꯗ ꯏꯆꯦꯅꯁꯨ ꯑꯩꯕꯨ ꯋꯥꯅ ꯉꯥꯏꯔꯝꯃꯅꯤ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯂꯩꯅꯕ ꯁꯦꯜꯁꯨ ꯇꯥꯜꯂꯨꯈꯤꯗꯣꯏꯅꯦ ꯑꯕꯣꯛ ꯑꯍꯜ ꯅꯨꯄꯤꯗꯨ ꯅꯥꯎꯕꯒꯤ ꯋꯥꯍꯩꯗꯨꯗ ꯑꯃꯗꯤ ꯑꯣꯏꯔꯤꯕ ꯅꯥꯎꯕꯒꯤ ꯁꯛꯐꯝ ꯑꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯆꯥ ꯉꯥꯏꯈꯣ ꯏꯁꯨꯅꯅꯦ ꯑꯕꯣꯛꯀꯤ ꯁꯜꯂꯝꯆꯥ ꯑꯁꯤ ꯊꯠꯄꯤꯗꯨꯅ ꯌꯨꯝ ꯐꯥꯎ ꯍꯣꯏꯕꯤꯔꯛꯄꯒꯤ ꯑꯕꯣꯛꯅ ꯏꯁꯨꯒꯤ ꯑꯋꯥꯃꯟ ꯄꯤꯗ꯭ꯔꯤꯌꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯕꯣꯛ ꯏꯃꯨꯡꯗꯒꯤ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯑꯕꯣꯛ ꯌꯥꯅꯤꯌꯦ ꯑꯩꯅ ꯁꯣꯜꯂꯕꯤ ꯑꯕꯣꯛꯇꯒꯤ ꯑꯋꯥꯃꯟ ꯑꯃꯨꯛ ꯂꯧꯗꯨꯅ ꯆꯠꯂꯕꯗꯤ ꯑꯩꯒꯤ ꯏꯆꯦꯅ ꯃꯧꯄꯥꯏꯕꯨ ꯁꯣꯏꯗꯅ ꯉꯥꯡꯂꯅꯤ ꯑꯕꯣꯛ ꯌꯥꯗꯦ ꯂꯩꯔꯝꯃꯨ ꯉꯥꯏꯍꯥꯛ ꯑꯍꯜ ꯅꯨꯄꯤꯗꯨ ꯅꯥꯎꯕꯅ ꯉꯥꯡꯕ ꯇꯥꯗ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯅꯥꯎꯕ ꯆꯤꯟꯕꯥꯟ ꯊꯣꯡꯗ ꯌꯥꯔꯅꯤ ꯍꯥꯏꯖꯔꯕꯁꯨ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯑꯋꯥꯃꯟ ꯄꯤꯒꯦ ꯍꯥꯏꯕꯗ ꯃꯊꯃꯣꯏꯗꯗꯤ ꯍꯔꯥꯎꯖꯔꯤꯕꯅꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯃꯔꯤ ꯃꯕꯨꯛ ꯊꯟꯅ ꯆꯥꯛ ꯆꯥꯎꯔꯅꯤ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯗꯨꯅ ꯐꯤꯌꯣꯝ ꯑꯃꯗ ꯀꯔꯤꯅꯣ ꯈꯔ ꯀꯤꯔꯗꯨꯅ ꯄꯨꯊꯣꯔꯛꯏ ꯐꯤꯌꯣꯝ ꯑꯗꯨ ꯅꯥꯎꯕꯗ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯁꯦ ꯂꯧꯁꯤꯜꯂꯣ ꯑꯕꯣꯛꯅꯅꯦ ꯏꯁꯨꯒꯤꯗꯃꯛ ꯄꯤꯔꯤꯕꯅꯤ ꯀꯩꯅꯣ ꯁꯤꯕꯨ ꯑꯕꯣꯛ ꯌꯥꯝꯗ꯭ꯔꯦ ꯆꯦꯡꯅꯤꯗ ꯑꯕꯣꯛ ꯑꯩ ꯂꯧꯔꯣꯏꯒꯦ ꯍꯩ ꯌꯥꯗꯦ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯕꯣꯛꯁꯨ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯑꯕꯣꯛꯀꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯁꯨ ꯑꯕꯣꯛꯇꯤꯅꯦ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯦ ꯑꯗꯨꯅ ꯑꯕꯣꯛꯀꯤ ꯃꯤ ꯋꯥꯠꯇꯤꯌꯦ ꯑꯗꯨꯅꯅꯦ ꯑꯕꯣꯛꯅ ꯄꯤꯔꯤꯕꯅꯤꯀꯣ ꯏꯁꯨꯗ ꯑꯕꯣꯛ ꯑꯗꯨꯗꯤ ꯅꯁꯨ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯣ ꯑꯕꯣꯛ ꯅꯪ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯉꯨꯀꯣ ꯑꯕꯣꯛ ꯏꯁꯨꯒꯤ ꯕꯣꯔꯗꯒꯤꯅꯦ ꯍꯤꯡꯖꯔꯒꯦ ꯊꯣꯏꯅꯨ ꯃꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯃꯇꯝꯗ ꯅꯨꯄꯥ ꯅꯍꯥ ꯀꯌꯥꯅ ꯂꯛꯅꯔꯛꯄꯁꯤꯗ ꯃꯥ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯤ ꯑꯩꯅ ꯅꯨꯄꯤ ꯑꯃꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯂꯕꯗꯤ ꯑꯩꯕꯨ ꯅꯨꯄꯥ ꯀꯌꯥꯒꯤ ꯂꯛꯅꯐꯝ ꯑꯣꯏꯔꯒꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯁꯥꯡꯂꯤꯕ ꯁꯝ ꯑꯁꯦ ꯀꯛꯊꯠꯂꯗꯨꯅ ꯅꯨꯄꯥ ꯑꯃꯒꯨꯝ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯗꯨꯅ ꯅꯨꯄꯥ ꯁꯥꯔꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯁꯝ ꯑꯗꯨ ꯇꯦꯟꯅ ꯅꯨꯄꯥ ꯑꯃꯒꯨꯝ ꯀꯛꯊꯠꯂꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯅꯥꯎꯕ ꯍꯔꯥꯎꯅ ꯉꯁꯥꯏ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯄꯤꯔꯛꯄ ꯐꯤꯌꯣꯝ ꯑꯗු ꯄꯥꯏꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯀꯣꯟꯊꯣꯡꯗꯒꯤ ꯃꯁꯤꯕꯨ ꯀꯧꯗꯨꯅ ꯆꯦ ꯀꯗꯥꯏ ꯂꯩꯒꯦ ꯆꯦ ꯊꯣꯏꯅꯨ ꯃꯧꯄꯥꯅ ꯀꯧꯕ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯥꯎꯕ ꯀꯔꯤ ꯇꯧꯔꯦ ꯑꯗꯨꯛ ꯍꯔꯥꯎꯅ ꯆꯦꯜꯂꯛꯏꯗꯤ ꯏꯆꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯔꯤ ꯆꯥꯛ ꯄꯨꯛ ꯄꯤꯛ ꯊꯟꯅ ꯆꯥꯔꯅꯤ ꯏꯆꯦ ꯍꯥ ꯀꯔꯝꯅ ꯆꯥꯗꯧꯔꯤꯕꯅꯣ ꯅꯥꯎꯕ ꯑꯁ ꯆꯦ ꯑꯩ ꯋꯥꯔꯤ ꯂꯤꯒꯦꯁꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯛꯂꯤꯕ ꯐꯤꯌꯣꯝ ꯑꯗꯨ ꯃꯁꯤꯗ ꯄꯤꯔꯗꯨꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯊꯣꯏꯅꯨꯁꯨ ꯍꯔꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯕꯣꯛ ꯑꯍꯜ ꯑꯣꯏꯔꯕꯤꯗꯣ ꯏꯆꯤꯜꯂꯤꯕ ꯑꯩꯈꯣꯏ ꯃꯔꯤꯒꯤꯗꯤ ꯏꯁꯣꯔꯒ ꯄꯥꯡꯈꯛꯅꯤ ꯅꯥꯎꯕ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯕꯣꯛ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯊꯣꯛꯄ ꯌꯥꯗꯦꯀꯣ ꯅꯥꯎꯕ ꯍꯣꯏ ꯏꯆꯦ ꯑꯗꯨ ꯏꯆꯦ ꯏꯆꯦꯒꯤ ꯁꯝꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯒꯦ ꯀꯩ ꯀꯛꯂꯤꯕꯅꯣ ꯏꯆꯦꯒꯤ ꯑꯗꯨꯛ ꯐꯖꯔꯕ ꯁꯝꯗꯣ ꯅꯥꯎꯕ ꯏꯆꯦꯒꯤ ꯁꯝꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯦꯜ ꯄꯥꯏꯔꯛꯂ ꯃꯇꯝꯗ ꯑꯃꯨꯛ ꯈꯥꯛꯄ ꯌꯥꯏ ꯀꯩꯗꯧꯔꯕꯒꯦ ꯑꯗꯨꯗꯤ ꯏꯆꯦ ꯆꯥꯛ ꯊꯣꯡꯂꯨꯔꯁꯦ ꯉꯁꯤꯗꯤ ꯆꯥꯛ ꯉꯟꯇꯥ ꯆꯥꯁꯦꯕ ꯍꯣꯏ ꯏꯆꯦ ꯆꯥꯛ ꯊꯣꯡꯂꯛꯑꯒꯦ ꯅꯪꯁꯨ ꯆꯥꯅꯨꯒ ꯊꯣꯏꯕꯒꯗꯣ ꯉꯥꯏꯍꯥꯛ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯣ ꯍꯣꯏ ꯏꯆꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯊꯣꯏꯅꯨ ꯑꯐꯪꯕ ꯊꯕꯛ ꯁꯨꯅꯕ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏꯁꯨ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡ ꯀꯌꯥꯗ ꯆꯪꯗꯨꯅ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯔꯕꯁꯨ ꯊꯕꯛ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯇꯥꯟꯊꯣꯔꯛꯂꯤ ꯌꯨꯝꯕꯨꯁꯤꯡꯅ ꯊꯣꯏꯅꯨ ꯃꯁꯤꯡꯗ ꯄꯦꯟꯗꯅ ꯁꯣꯜꯂꯤ ꯁꯦꯜ ꯄꯥꯏꯕ ꯃꯈꯣꯏꯁꯦ ꯃꯤꯅꯨꯡꯁꯤꯗꯤ ꯑꯣꯀꯥꯛ ꯈꯪꯗꯕ ꯆꯥꯅꯤꯀꯣ ꯃꯣꯏꯒꯤ ꯑꯔꯩꯕ ꯊꯕꯛꯇꯣ ꯑꯩ ꯁꯨꯕꯤꯒꯦ ꯍꯥꯏꯔꯒ ꯌꯥꯗꯦꯃꯤ ꯍꯦꯟꯕ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯂꯧꯔꯒꯦ ꯈꯟꯅ ꯂꯨꯝꯂꯒ ꯂꯩꯔꯤꯉꯩ ꯊꯣꯏꯅꯨꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯥꯗꯤ ꯈꯪꯂꯒ ꯑꯗꯨꯝ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯦ ꯇꯃꯨꯕꯤ ꯃꯆꯥꯅꯨꯄꯥꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯔꯤ ꯇꯧꯔꯦ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯤ ꯍꯦꯟꯕ ꯀꯅꯥꯅ ꯏꯆꯥ ꯂꯥꯛꯆꯕ ꯌꯥꯎꯏ ꯏꯃꯥ ꯂꯝꯕꯥ ꯇꯧꯒꯦꯅꯦ ꯍꯦꯟꯕ ꯁꯨꯔꯒꯗꯨ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯑꯩ ꯊꯣꯏꯅꯨ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯊꯣꯏꯅꯨꯗꯣ ꯁꯨꯛꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯏꯃꯥ ꯊꯣꯏꯅꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯏꯃꯥꯒꯤ ꯍꯦꯟꯕ 이마 토이누다 마성가 깍탔다나 누파 싸우리 아이 마밤지마 아이 마밤지 땅우비디 마사누파나 하리 와두다 하라우라돈 하이레 아두니다나 아이기 이사시리야 바카수낭 하리 마타곰 센토락돈 하이레 까리바 호지기 와두부 까리 하이브노 헨바 마시 아이 토이누 팜지 하이브니 아두디 농아이바 파우니니 마마 농아이바 파우 다바기 nga사시 아이 nga 레루게 땅우비나 ngaga layuno nupa sil tingnabani
ꯀꯥꯡꯁꯣꯏ ꯑꯃꯒ ꯁꯤꯡꯖꯨ ꯑꯃꯒ ꯁꯨꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯄꯛꯀ ꯕꯤꯠ ꯌꯥꯝ ꯇꯦꯛꯅ ꯑꯁ ꯏꯟꯖꯥꯡ ꯍꯥꯎꯕ ꯆꯥꯁꯤ ꯇꯧꯕꯁꯦ ꯂꯦꯛꯇꯨ ꯑꯗꯨꯝ ꯇꯧꯔꯤꯁꯦ ꯊꯣꯏꯅꯨ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯅꯕ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯠꯄ ꯃꯇꯝꯗ ꯅꯨꯄꯥ ꯁꯥꯔꯕꯅꯤꯅ ꯅꯨꯄꯥ ꯀꯅꯥꯅꯁꯨ ꯂꯛꯅꯔꯛꯇ꯭ꯔꯦ ꯃꯁꯤꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯊꯣꯏꯅꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯅꯨꯄꯥ ꯁꯥꯔꯕꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯇꯪ ꯇꯥꯕ ꯊꯕꯛ ꯑꯃꯇꯪꯗꯤ ꯐꯪꯂꯝꯗꯦ ꯑꯗꯨꯅ ꯋꯥꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯊꯣꯏꯕ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯨꯕ ꯃꯇꯨꯡ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯏ ꯇꯥꯆꯧ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯄꯤꯌꯨ ꯇꯥꯆꯧ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯇꯥꯆꯧ ꯆꯥꯛ ꯄꯤꯌꯨ ꯆꯅꯨꯁꯨ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯝꯂꯛꯏ ꯃꯧꯄ꯭ꯋꯥꯒꯤ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯕ ꯋꯥꯗꯨꯗ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯊꯣꯏꯕ ꯅꯪꯉꯣꯟꯗ ꯁꯥꯟꯅꯧꯅꯨ ꯆꯥꯛ ꯂꯥꯝꯃꯛꯀꯅꯤ ꯍꯥꯏꯗꯅ ꯅꯪ ꯌꯥꯗꯕꯅꯤꯅ ꯍꯧꯖꯤꯛ ꯆꯥꯛ ꯂꯥꯝꯃꯀꯥꯟꯗ ꯅꯪ ꯈꯥꯡꯉꯨ ꯅꯪ ꯌꯥꯝ ꯂꯥꯝꯃꯗꯤ ꯅꯪ ꯊꯣꯏꯕ ꯆꯥꯛ ꯂꯥꯝꯃꯟꯕꯒꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤ ꯃꯊꯟꯇ ꯁꯥꯟꯅꯅꯤꯡꯕꯁꯤꯕу ꯑꯩꯅꯔꯣ ꯏꯆꯦ ꯑꯩꯁꯨ ꯁꯥꯟꯅꯅꯤꯡꯉꯤꯅꯦ ꯈꯪꯉꯕ ꯑꯗꯨ ꯑꯣꯏꯁꯨ ꯆꯥꯛ ꯍꯦꯛ ꯂꯥꯝꯃꯛꯄꯒꯤ ꯁꯥꯟꯅꯗ꯭ꯔꯤꯅꯦ ꯈꯪꯉꯕ ꯑꯩꯁꯨ ꯅꯍꯥꯟ ꯅꯨꯃꯤꯠ ꯅꯤꯅꯤꯗꯤ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯏ ꯑꯗꯨꯒ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯗꯦ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯗꯕꯒꯤ ꯑꯩ ꯏꯌꯥꯡ ꯀꯪꯉꯤꯁꯤ ꯎꯗ꯭ꯔꯥ ꯏꯆꯦ ꯅꯌꯥꯡ ꯀꯪꯉꯤꯗꯣ ꯅꯪ ꯈꯛꯇꯪ ꯅꯠꯇꯦ ꯈꯪꯉꯕ ꯑꯩꯈꯣꯏ ꯆꯦꯁꯨ ꯀꯪꯉꯤꯗꯨꯗꯤ ꯌꯥ ꯑꯩꯈꯣꯏꯗꯤ ꯈꯔꯕꯨ ꯅꯣꯏꯔꯤ ꯈꯪꯉꯕ ꯏꯆꯦꯗꯤ ꯃꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯉꯦ ꯍꯧꯖꯤꯛꯇꯤ ꯅꯥꯎꯕ ꯄꯤꯛꯂꯤꯕ ꯃꯁꯦꯜꯒ ꯃꯅꯥꯎꯒꯅ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯥꯅ ꯈꯔ ꯆꯥꯎꯔꯕꯁꯨ ꯃꯆꯦꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯌꯥꯗꯕꯅ ꯃꯥꯁꯨ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯊꯣꯏꯕꯅ ꯇꯥꯆꯧ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯕꯅꯤ ꯑꯩ ꯏꯆꯦꯁꯨ ꯂꯥꯛꯇ꯭ꯔꯤ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯇꯥꯆꯧ ꯎꯄꯥꯏ ꯂꯩꯇꯦ ꯅꯥꯎꯕ ꯊꯣꯏꯕ ꯅꯤꯡꯉꯥꯏ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯄꯨꯟꯗꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯀꯣꯞꯂꯤ ꯀꯣꯞꯂꯤ ꯇꯧꯕ ꯑꯆꯧꯕ ꯑꯃ ꯀꯜꯂꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯁꯤ ꯊꯛꯆꯤꯜꯂꯨ ꯊꯣꯏꯕ ꯆꯨꯅꯣ ꯑꯗꯨꯒ ꯆꯥꯛ ꯂꯥꯝꯕꯗꯣ ꯐꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯣꯏ ꯇꯥꯆꯧ ꯑꯉꯥꯡ ꯑꯅꯤꯗꯨ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯌꯦꯟꯅꯗꯨꯅ ꯂꯣꯏꯅ ꯊꯛꯇꯣꯛꯂꯝꯃꯤ ꯏꯁꯤꯡ ꯊꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯍꯥꯏꯔꯛꯏ ꯊꯣꯏꯕꯅ ꯇꯥꯆꯧ ꯑꯩ ꯆꯥꯛ ꯂꯥꯝꯕ ꯐꯔꯦ ꯑꯃꯨꯛ ꯁꯥꯟꯅꯔꯨꯈꯤꯒꯦ ꯍꯣꯏ ꯁꯥꯟꯅꯧꯔꯣ ꯆꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯁꯥꯟꯅꯔꯣꯏ ꯆꯥꯛ ꯂꯥꯝꯃꯛꯀꯅꯤ ꯇꯥꯆꯧ ꯍꯣꯏ ꯑꯗꯨꯗꯤ ꯊꯣꯏꯕꯅ ꯁꯥꯟꯅꯔꯤꯁꯦ ꯅꯪꯅ ꯈꯔ ꯌꯦꯡꯉꯝꯃꯨ ꯇꯥꯆꯧ ꯏꯃꯨꯡ ꯂꯣꯏꯁꯤꯜꯂꯨꯒꯦꯀꯣ ꯆꯅꯨ ꯍꯣꯏ ꯇꯥꯆꯧ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯊꯣꯏꯅꯨ ꯆꯥꯗꯕꯒ ꯆꯠꯄ ꯍꯦꯟꯃꯟꯕꯒ ꯃꯁꯥꯗꯨ ꯈꯪꯍꯧꯗꯅ ꯅꯥꯔꯛꯂꯝꯃꯤ ꯃꯁꯦꯟ ꯍꯧꯒꯠꯄ ꯉꯝꯗꯅ ꯅꯥꯔꯛꯄꯗꯨꯗ ꯅꯥꯎꯕ ꯃꯥꯁꯨ ꯂꯩꯀꯥꯏꯒꯤ ꯃꯈꯨꯔꯥ ꯃꯇꯣꯟ ꯀꯌꯥꯒ ꯑꯊꯥꯞꯄꯗ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯊꯣꯏꯅꯨ ꯃꯧꯄꯥ ꯅꯥꯎꯕꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯍꯟꯅꯤꯡꯗ꯭ꯔꯕꯁꯨ ꯃꯥꯅ ꯅꯥꯗꯨꯅ ꯂꯩꯔꯕꯅ ꯎꯄꯥꯏ ꯂꯩꯇ ꯀꯞꯇꯨꯅ ꯈꯥꯡꯂꯝꯃꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯍꯧꯖꯤꯛꯇꯤ ꯅꯥꯎꯕ ꯄꯥꯈꯪ ꯁꯥꯔꯦꯞ ꯐꯥꯔꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯅꯥꯎꯕꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯕꯅꯤ ꯆꯅꯨꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯍꯥꯏꯕꯗꯨ ꯐꯥꯔꯦ ꯊꯣꯏꯕꯁꯨ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯦ ꯑꯗꯨꯕꯨ ꯊꯣꯏꯅꯨꯗꯤ ꯆꯠꯄ ꯉꯝꯗꯅ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯟꯈꯤꯗꯨꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯅꯥꯎꯕ ꯉꯁꯤꯗꯤ ꯁꯦꯜ ꯐꯪꯂꯛꯏ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯑꯍꯟꯕ ꯐꯤ ꯂꯩꯔꯛꯏ ꯃꯗꯨ ꯎꯕꯗ ꯆꯅꯨꯒ ꯊꯣꯏꯕꯒꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯆꯅු ꯃꯁꯤꯒꯤ ꯃꯁꯝ ꯑꯁꯥꯡꯕꯗꯨ ꯍꯥꯠꯅ ꯍꯥꯏꯔꯛꯏ ꯍꯔꯥꯎꯅ ꯃꯕꯨꯡꯗ ꯇꯥꯆꯧ ꯉꯁꯤꯗꯤ ꯏꯆꯦꯁꯦ ꯃꯁꯥ ꯌꯥꯝ ꯐꯒꯠꯂꯦ ꯅꯥꯎꯕꯁꯨ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ ꯆꯅꯨ ꯁꯤꯗꯒꯤ ꯏꯆꯦꯁꯦ ꯅꯥꯕ ꯄꯨꯡꯄ ꯐꯔꯗꯧꯅꯤ ꯑꯩꯅꯅꯦ ꯑꯃꯥꯏꯕ ꯑꯩ ꯌꯥꯝ ꯊꯤꯔꯨꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯑꯅꯤ ꯆꯍꯤ ꯈꯔꯗꯤ ꯁꯦꯜ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯥꯏꯕ ꯅꯦꯛꯄ ꯉꯝꯂꯨꯗ꯭ꯔꯦ ꯆꯦ ꯃꯁꯤꯒꯤꯗꯃꯛ ꯅꯧꯄꯥ ꯋꯥꯔꯧꯒꯅꯨꯀꯣ ꯏꯆꯦ ꯍꯦ ꯑꯄꯪꯕ ꯀꯔꯤꯒꯤ ꯏꯆꯦꯅ ꯋꯥꯔꯧꯗꯣꯏꯅꯣ ꯏꯄ꯭ꯋꯥꯗꯕꯣ ꯅꯥꯎꯕ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯏꯆꯦ ꯄꯦꯜꯂꯦ ꯏꯆꯦ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯊꯣꯏꯕ ꯃꯁꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯝꯂꯛꯏ ꯆꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯉꯩꯗꯅ ꯁꯤꯔꯁꯨ ꯌꯥꯔꯦ ꯍꯥꯏꯗ꯭ꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯦꯜ ꯇꯥꯟꯕ ꯉꯝꯂꯗꯨꯅ ꯁꯦꯜ ꯄꯥꯏꯈꯠꯂꯛꯂ ꯃꯇꯝꯁꯤꯗ ꯁꯤꯔꯁꯨ ꯌꯥꯔꯦ ꯀꯔꯤꯒꯤ ꯍꯥꯏꯔꯤꯅꯣ ꯏꯆꯦ ꯆꯅꯨꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯅꯦ ꯊꯣꯏꯕ ꯑꯩꯅ ꯍꯪꯅꯤꯡꯉꯤ ꯋꯥꯁꯤꯁꯨ ꯏꯆꯦꯗ ꯊꯣꯏꯅꯨ ꯅꯣꯛꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯤꯔꯣꯏꯗ ꯏꯆꯦꯒꯤ ꯊꯃꯣꯏꯅ ꯄꯦꯟꯃꯟꯕꯒꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯅꯥꯎꯕꯅ ꯌꯥꯔꯦꯁꯦ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯊꯥꯗꯣꯛꯅꯔꯒ ꯑꯩꯅ ꯂꯩꯔꯛꯂꯤ ꯐꯤꯁꯦ ꯂꯧꯁꯤꯟꯅꯔꯣ ꯑꯩꯅ ꯑꯃꯥꯏꯕꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯅ ꯂꯩꯔꯛꯄ ꯐꯤꯗꯨ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯥꯎꯕꯅ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯊꯤꯔꯗꯨꯅ ꯃꯁꯤꯕꯨ ꯂꯥꯌꯦꯡꯂ ꯃꯇꯨꯡ ꯆꯌꯣꯜ ꯈꯔꯒꯤ ꯃꯇꯨꯡ ꯊꯣꯏꯅꯨ ꯍꯥꯟꯅꯒꯨꯝ ꯐꯔꯛꯂꯝꯃꯤ ꯋꯥꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯖꯔꯛꯂꯕ ꯅꯣꯡꯃꯒꯤ ꯆꯥꯛ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯎ ꯐꯪꯖꯔꯛꯇ꯭ꯔꯕ ꯃꯆꯤꯜ ꯃꯧꯄ꯭ꯋꯥ ꯃꯈꯣꯏ ꯃꯔꯤꯗꯨ ꯍꯧꯖꯤꯛꯇꯤ
ꯃꯈꯣꯏ ꯃꯔꯤꯅ ꯊꯕꯛ ꯀꯟꯅ ꯁꯨꯔꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯂꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯊꯣꯡ ꯊꯥꯛꯂꯗꯨꯅ ꯄꯨꯛ ꯊꯟꯅ ꯆꯥꯛ ꯆꯥꯕ ꯐꯪꯂꯤ ꯍꯦꯟꯕ ꯌꯨ ꯉꯥꯎꯔꯗꯨꯅ ꯍꯟꯖꯤꯜꯂꯛꯏ ꯃꯆꯤꯟꯗꯁꯨ ꯂꯥꯎꯔꯤ ꯄꯦꯟꯗꯅ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯟꯇꯤꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯀꯔꯤꯅꯣ ꯂꯝꯕꯤ ꯂꯝꯖꯥꯎꯗꯨꯗ ꯂꯥꯎꯔꯤ ꯈꯣꯡꯂꯤ ꯃꯌꯥꯝꯗꯨꯕꯨ ꯅꯨꯄꯥ ꯍꯦ ꯀꯔꯤꯅꯣ ꯈꯪꯉꯤꯅꯤ ꯅꯨꯄꯤ ꯅꯪꯕꯨ ꯀꯨꯏꯔꯒ ꯍꯤꯡꯆꯥꯕꯤ ꯁꯨꯝꯃꯟꯁꯤꯜꯂꯦ ꯅꯈꯣꯏꯗꯣ ꯅꯁꯛꯅꯤꯅ ꯀꯨꯗꯒꯤ ꯁꯠꯇꯣꯔꯛꯄ ꯍꯦꯛ ꯃꯥꯜꯂꯗꯨꯅ ꯀꯔꯤ ꯑꯩꯕꯨ ꯀꯨꯗꯒꯤ ꯁꯥꯇꯣꯔꯛꯄ ꯃꯥꯜꯂꯤ ꯀꯥꯏꯅꯒ ꯍꯥꯏꯖꯕ ꯁꯥꯗꯅ ꯑꯩꯅꯦ ꯉꯁꯤꯃꯛ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯗꯧꯕꯅꯤ ꯌꯨꯉꯥꯎꯕ ꯅꯪꯉꯣꯟꯗ ꯂꯩꯔꯗꯅꯅꯦ ꯑꯩꯒꯤ ꯁꯛꯁꯦ ꯑꯩꯁꯦ ꯊꯤꯖꯤꯜꯂꯕ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯒꯅꯦ ꯅꯨꯄꯥ ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯇ ꯈꯪꯉꯕ꯭ꯔꯥ ꯑꯩꯅꯦ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯟꯊꯣꯛꯂꯨꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯟꯇꯤ ꯍꯦꯟꯕꯁꯨ ꯂꯧꯍꯧꯏ ꯆꯠꯈ꯭ꯔꯣ ꯅꯣꯏ ꯂꯣꯏ ꯆꯠꯄꯤꯈ꯭ꯔꯣ ꯏꯊꯟꯇ ꯅꯨꯡꯉꯥꯏꯅꯅꯦ ꯑꯩ ꯌꯨ ꯊꯛꯇꯅ ꯂꯩꯖꯍꯧꯔꯒꯦ ꯅꯨꯡꯉꯥꯏꯅ ꯇꯃꯨꯕꯤ ꯏꯃꯨꯡꯗꯒꯤ ꯁꯞꯇ꯭ꯔꯥ ꯑꯃꯒ ꯂꯣꯏꯅꯅ ꯆꯦꯟꯊꯣꯔꯛꯂꯒ ꯃꯆꯥꯅꯨꯄꯥꯕꯨ ꯐꯨꯔꯛꯏ ꯍꯩ ꯃꯍꯥꯆꯟꯗꯣꯟ ꯅꯪꯅ ꯁꯤꯖꯈ꯭ꯔꯣ ꯏꯃꯥ ꯅꯥꯏ ꯐꯨꯔꯛꯀꯅꯨ ꯁꯤꯒꯦ ꯍꯥꯏꯔꯒꯅ ꯕꯥꯖꯤꯒ ꯅꯈꯣꯏ ꯂꯣꯏ ꯁꯤꯈ꯭ꯔꯣꯕ ꯅꯕꯥꯅꯤ ꯑꯣꯏꯅ ꯁꯤꯈ꯭ꯔꯣ ꯑꯩ ꯏꯊꯟꯇ ꯅꯨꯡꯉꯥꯏꯅꯅꯦ ꯑꯩ ꯏꯔꯤꯡ ꯇꯧꯔꯒ ꯂꯩꯖꯍꯧꯔꯒꯦ ꯁꯦꯜ ꯄꯥꯏꯖꯔꯝꯕ ꯑꯩꯈꯣꯏꯁꯦ ꯅꯪꯅ ꯌꯨꯔꯥꯏ ꯆꯨꯔꯛꯄꯗꯒꯤꯅꯦ ꯃꯨꯠꯂꯦ ꯆꯥꯛꯀꯁꯦ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥ ꯐꯪꯗ꯭ꯔꯦ ꯄꯥꯄꯤ ꯏꯃꯥ ꯄꯥꯄꯤꯗꯤ ꯑꯩ ꯅꯠꯇꯦꯗ ꯕꯥꯖꯤꯅ ꯈꯣꯏꯅꯤꯅꯦ ꯑꯩꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯕꯥꯖꯤꯅ ꯈꯣꯏꯅꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯆꯥꯛꯇꯤ ꯆꯥꯛꯈ꯭ꯔꯦꯗꯀꯣ ꯊꯣꯏꯅꯨ ꯀꯣꯏꯍꯧꯗꯕꯁꯦ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯀꯤꯔꯤ ꯇꯛꯆꯔꯝꯂꯕꯗꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯒꯗꯧꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯆꯥꯛꯇꯤ ꯆꯥꯛꯈ꯭ꯔꯦꯗꯀꯣ ꯑꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯗ ꯇꯝꯃꯨꯔꯤ ꯃꯥꯁꯨ ꯍꯥꯏꯋꯩ ꯃꯊꯟꯇ ꯏꯆꯥ ꯅꯨꯄꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯣꯏꯅꯨꯗꯣ ꯏꯃꯧꯒ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅ ꯈꯔ ꯐꯨꯁꯩꯗꯨꯅ ꯇꯧꯔꯕꯁꯨ ꯅꯨꯡꯉꯥꯏꯅꯗꯤ ꯂꯩꯅꯤꯀꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯩꯁꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯥꯌꯣꯟꯅꯔꯦꯗ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯨꯄꯤꯅꯦꯗꯅ ꯏꯃꯧ ꯑꯣꯏꯔꯨꯕꯕꯨꯅꯦ ꯆꯠꯈ꯭ꯔꯦ ꯃꯄꯥꯝꯗ ꯃꯥꯁꯨ ꯑꯩꯁꯨ ꯍꯥꯏꯒꯦ ꯆꯥꯛꯇꯤ ꯆꯥꯛꯈ꯭ꯔꯦꯗꯀꯣ ꯑꯩꯁꯨ ꯊꯣꯏꯅꯨꯗꯣ ꯏꯃꯧ ꯑꯣꯏꯕ ꯐꯪꯍꯧꯗꯕ ꯑꯁꯦ